Prime Minister Narendra Modi na Manipur da thokliba irang asi loishinge khallabadi numit humni da loishinba yabani adubu irang asi loishinbadi lapna thamkhraga hauji fauba irang na kangkhong chaihalaba status da lagtri irang asi gi matang da wapham amatta phongdoktana tummina leishilli haina Congress ki luchingba Rahul Gandhi na marak shiraklli Bharat Jodo Nyaya Yatra gi sarugam oina Meghalaya gi Nongpoda pangthokpa miyam gi mifam amada Rahul Gandhi na wafam asi phongdokladuna hai Prime Minister na tawragliba thawong asidi Manipur asi India gi sarugam oina uraktabaga pangkhak oire mahakna irang asi tasengna loishin hanba pamlabadi Indian Army da yathang amatang pibada loishinba ngamloidabagi maram leite Bharat Jodo Nyaya Yatra asi Manipur dagi lamtha khibagi nunggi oiba wakhalonsu Manipur da thengnariba awaba kaya asi leibak sinba thungna uhanba aduni Mamang thakta Congress Party na sinduna Kanyakumari dagi Kashmir fauba kilometer lising mari hena khongchat ama satuna India pumba si punsinnaba honaki maduna miyoi kya da kanaba pikhrabasu awang nongpok stat singi miyamgi kolaw asi tahanabagi pambai ama thibagi tangai fadaba adu lakpadagi Bharat Jodo Nyaya Yatra si sinbani haina su Rahul Gandhi na makataki